Mathai thaina mamangai yum yamna tadringai yamna lana taringai matam amagi warini yum ani ahumdang taba lekai amada toman kauba yamna suningdaba nupa amasu leirami. Hairiba nupa asi manasu panglami khara tai adubu yamna kanna nganglaganda tabani maram asina toman ayamba matamda tumbaga sabaga tauduna leirami. Maram asina magi nupiti yamna sauninglami aduna tomanda nutigi ngangduna ta leirami. Thabak suningdi phamja chaduna leire haiduna adubu tomandi magi nupina hairibatu mana pangbanina tabasu yawi tadabasu yawi nongmati tomando chak yamna lamlami. Maram aduna magi nupida chak khara nganna thongnaba hairami. Maduda magi nupina yamna sauna chakka amata thonglaroi singa amata leite chage hairagana kanagi imungda noma charuro asumna tomangi nupina yamna sauna hairibadu tomandi tadabanina kari hairibanu khangdri aduna mahakna seran turana khumai nupi kainone hairibasibo natteni nangbu chakto loirabadi ngasaina hayu yadraba aise lamana loirabani kari hinjang thongge nangbo. Mana panglaba tomangi mataududa sauningbana loiraba magi nupina sau lauduna asumna hairai ho napa he thongi haina khumlaki. Maduda tomana amu hairai ha kai haiba pan thongba as adudi hauranida charurage asumna hairaga imung changlaptuna yenglubadadi chak thongba phawba thonglamji. Madu ubada toman mai hauna sauduna magi nupibu chairurage khanduna magi nupigi manakta lai aduga karigi oidaba nganglibano haiduna chairami. Matam aduda magi nupina nangna nanadu dajadraga aina chak loire haikidi haiduna kanna manakong aduda lausinki. Maduda tomana ise aidi chak loiraboi khallure adudi thongtokloro haiduna tomana hek hairuri. Tomangi wado tabada magi nupidi makokta ising asaba haitharakpaga chap manarami. Tomangi nupi ado sauningbana khektarai is asuk yamna ikaiba khangdaba asuk yamna suningdaba nupa asibu kadaida thengnaribanone aibo asumna hairamaga chatkri. Toman tingak yengduna leihawi masidagi tomansu sumaina sum leithokpadi yararoi aisu thabak suba chatlagi haina khalakli. Nongmagi numitni tomando magi nupigi manakta changsilaklaga langphai chatuna sen taluragi chayom piyu haire. Wa ado tabada magi nupidi haraubuna loikhre. Maduda magi nupina fareda nangna adumaina hairapase ai hayeng soidana chayom adu semage haiduna tomanbu tanaba kanna launa hairami. Mathangi ayukni tomando langphai chatnaba sem saba pumnamak loiri. Masidagi maha magi nupida chagyom adu pinaba hairami. Maduda magi nupina chagyom adu pirami. Masidagi toman magi nupigi chayom adu puduna langphai laklami. Toman asum lakpana haujitti tomando athapa lam ama yaurakli. Matam aduda mahakna chauraba yum ama thengnarami. Yum adu ubada tomana is yum asidi onthokna chawkhreda ina kaira yamna khunba paisa yamna paiba miyoi amagi yum oiramlani. Aduna ai yum asida changjaduna thaba khara pibinaba hairurage
ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯇꯣꯃꯥꯟ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯇꯣꯃꯥꯟꯅ "ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ?" ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯊꯣꯛꯂꯛꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯇꯣꯃꯥꯟꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯪꯂꯒ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ ꯈꯜꯂꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯣꯃꯥꯟ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯀꯥ ꯈꯨꯗꯤꯡꯃꯛ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯔꯨꯔꯒ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤꯕ ꯍꯤꯡꯆꯥꯕ ꯑꯍꯨꯝ ꯑꯗꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯤꯍꯤꯡ ꯃꯅꯝ ꯅꯝꯂꯦꯗꯣ꯫ ꯃꯁꯤꯗꯒꯤ ꯍꯤꯡꯆꯥꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯧꯖꯤꯛ ꯅꯝꯂꯛꯂꯤꯕ ꯃꯤꯍꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯃꯅꯝꯁꯨ ꯅꯝꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯎꯔꯦꯗꯣ ꯇꯣꯃꯥꯟꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕ ꯑꯍꯨꯝꯗꯨꯅ ꯍꯥꯏꯅꯩ, "ꯍꯥꯏ, ꯑꯁꯤꯗ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯃꯈꯣꯡꯅ ꯊꯣꯡꯅ ꯆꯥꯕꯤꯔꯣ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤ ꯑꯣꯏꯅ ꯉꯁꯤꯒꯤ ꯆꯔꯥ ꯅꯣꯡꯈꯥꯡꯅꯔꯁꯤ꯫" ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯍꯤꯡꯆꯥꯕ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯨꯀꯣ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯍꯦꯛ ꯂꯥꯎꯈꯠꯀꯦ꯫ ꯑꯩꯅ ꯂꯥꯎꯕꯗ ꯃꯍꯥꯛ ꯌꯨꯝ ꯌꯥꯡꯂꯦꯟ ꯌꯧꯅ ꯈꯪꯗꯨꯅ ꯆꯣꯡꯈꯠꯄꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ꯫" ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯂꯨꯀꯣ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯇꯣꯃꯥꯟꯒꯤ ꯇꯨꯡꯂꯣꯝꯗ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯈꯪꯂꯥꯎ ꯂꯥꯎꯈꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗ ꯇꯣꯃꯥꯟꯅ ꯍꯥꯏꯐꯦꯠ ꯃꯃꯥꯏ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯔꯣꯝꯗ ꯂꯩꯊꯣꯛꯂꯒ "ꯍꯩꯁ, ꯅꯣꯡ ꯇꯥꯒꯗꯕ ꯃꯥꯜꯂꯤ꯫ ꯅꯣꯡ ꯍꯥꯏꯐꯦꯠ ꯈꯣꯡꯕꯒꯨꯝ ꯇꯧꯏꯗ꯫" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯨꯀꯣ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅ "ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯂꯥꯎꯕꯁꯤꯕꯨ ꯅꯣꯡ ꯈꯤꯇꯪ ꯃꯪꯕ ꯃꯥꯜꯂꯤ ꯍꯥꯏꯅꯦ꯫ ꯃꯁꯤ ꯌꯥꯝ ꯀꯟꯕꯖꯥꯠꯅꯤꯀꯣ꯫" ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯍꯧꯖꯤꯛ ꯂꯨꯝꯃꯒ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯅꯨꯄꯥꯅꯣꯅꯦ? ꯑꯩꯅ ꯎꯃꯪꯗ ꯂꯥꯎꯕꯗꯗꯤ ꯁꯥꯃꯨ ꯌꯥꯏꯁꯥ ꯐꯥꯎꯕ ꯎꯃꯪ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯩꯅ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯕꯕꯨ ꯅꯣꯡ ꯇꯥꯒꯗꯕ ꯃꯥꯜꯂꯤ, ꯅꯣꯡ ꯈꯤꯇꯪ ꯈꯣꯡꯕ ꯃꯥꯜꯂꯤ ꯍꯥꯏꯅꯤ꯫" ꯍꯤꯡꯆꯥꯕ ꯂꯨꯀꯣꯛꯀꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕ ꯑꯃꯅ "ꯍꯦꯔꯥ, ꯑꯩ ꯇꯧꯒꯦꯁꯦ꯫ ꯑꯩꯅ ꯂꯥꯎꯕꯗꯗꯤ ꯃꯥ ꯃꯤꯍꯨꯟ ꯄꯥꯏꯊꯣꯛꯇꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ꯫" ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯍꯤꯡꯆꯥꯕ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯄꯥꯛ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯇꯣꯃꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯣꯃꯥꯟꯗ ꯈꯪꯂꯥꯎ ꯂꯥꯎꯈꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯕ ꯑꯗꯨꯗ ꯇꯣꯃꯥꯟꯅ "ꯍꯩꯁ, ꯊꯣꯡꯅꯥꯎꯁꯦ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤ ꯂꯦꯡꯕ ꯃꯥꯜꯂꯤꯗ꯫ ꯃꯈꯣꯟ ꯈꯔ ꯊꯣꯛꯂꯦ꯫" ꯇꯣꯃꯥꯟꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕ ꯑꯄꯥꯛꯅ "ꯍꯩꯁ, ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯍꯦ꯫ ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯂꯥꯎꯕꯁꯤꯕꯨ ꯊꯣꯡꯅꯥꯎ ꯃꯈꯣꯟ ꯈꯔ ꯊꯣꯛꯑꯦ ꯍꯥꯏꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯑꯄꯥꯛꯁꯨ ꯍꯧꯖꯤꯛ ꯂꯨꯝꯃꯒ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛ ꯋꯥꯠꯂꯤꯕ ꯉꯧꯕ ꯀꯧꯕ ꯑꯍꯨꯝꯁꯨꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅ "ꯑꯩ ꯑꯃꯨꯛ ꯇꯧꯒꯦ" ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯇꯣꯃꯥꯟꯒꯤ ꯇꯨꯡꯂꯣꯝꯗ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯈꯪꯂꯥꯎ ꯂꯥꯎꯈꯤ꯫ ꯃꯗꯨꯗꯁꯨ ꯇꯣꯃꯥꯟꯅ "ꯅꯣꯡ ꯇꯥꯔ ꯃꯥꯜꯂꯦ꯫ ꯍꯟꯗꯛꯇꯤ ꯃꯈꯣꯟꯁꯦ ꯈꯔ ꯆꯥꯏꯊꯣꯛꯂꯒ ꯆꯠꯂꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯃꯥꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕ ꯑꯉꯧ ꯑꯗꯨꯗꯤ "ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯌꯥꯝ ꯀꯟꯕ ꯖꯥꯠꯅꯤꯅ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯨꯝꯃꯒ ꯂꯩꯔꯤ꯫ ꯑꯗꯨꯒ ꯇꯣꯃꯥꯟꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯃꯛꯇꯗ ꯇꯣꯃꯥꯟ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯀꯤꯃꯟꯈꯤꯕꯅ ꯀꯥꯆꯤꯟ ꯑꯃꯗ ꯑꯆꯧꯕ ꯐꯤ ꯑꯃꯅ ꯃꯁꯥ ꯄꯨꯝꯕ ꯀꯨꯞꯁꯤꯟꯗꯨꯅ
ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯂꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯍꯤꯡꯆꯥꯕ ꯑꯍꯨꯝꯗꯣ ꯂꯣꯠꯂꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅꯤꯅ ꯇꯣꯃꯥꯟꯗꯤ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩ ꯆꯥꯛꯁꯦ ꯂꯥꯝꯕꯅ ꯂꯣꯏꯔꯦ, ꯑꯗꯨꯅ ꯄꯨꯛ ꯊꯟꯅ ꯍꯥꯟꯅ ꯆꯥꯊꯣꯛꯂꯒ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯇꯧꯕꯅ ꯐꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯣꯃꯥꯟꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯤꯔꯛꯄ ꯆꯥꯛꯌꯣꯝ ꯑꯗꯨ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯈꯥꯎ ꯑꯗꯨꯗ ꯍꯨꯝꯖꯤꯜꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯟꯅ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯅ ꯌꯦꯔꯨꯝ ꯑꯃ ꯍꯥꯟꯅ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯗ ꯇꯣꯃꯥꯟꯅ "ꯍꯥꯏ ꯂꯨꯀꯣꯛ, ꯅꯪ ꯍꯥꯟꯅ ꯆꯥꯕ ꯇꯥꯔꯕ꯭ꯔꯥ? ꯐꯩ ꯐꯩ, ꯅꯪ ꯍꯥꯟꯅ ꯆꯥꯕ ꯍꯥꯏꯗꯨꯅꯤ"꯫ ꯑꯗꯨꯝꯅ ꯇꯣꯃꯥꯟꯅ "ꯂꯨꯀꯣꯛ ꯅꯪ ꯍꯥꯟꯅ ꯆꯥꯕ ꯇꯥꯔꯦ" ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯨꯀꯣꯛ ꯀꯧꯕ ꯍꯧꯖꯤꯛ ꯂꯣꯝꯗꯨꯅ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯥꯅ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯗ "ꯀꯩꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯑꯩꯒꯤ ꯏꯃꯤꯡꯁꯨ ꯈꯪꯏꯅꯦ, ꯑꯗꯨꯒ ꯑꯩꯕꯨ ꯆꯥꯅꯦꯁꯨ ꯍꯥꯏꯈ꯭ꯔꯦ, ꯀꯝꯗꯧꯅꯤ" ꯍꯥꯏꯗꯨꯅ ꯍꯪꯏ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯅ "ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯇꯣꯃꯥꯟꯅ ꯌꯦꯔꯨꯝ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯨꯝꯖꯤꯜꯂꯨꯕꯗ ꯇꯜ ꯑꯃꯨꯛ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯗ ꯇꯣꯃꯥꯟꯅ "ꯏꯍꯦ ꯑꯄꯥꯛ, ꯅꯪꯅ ꯑꯅꯤꯁꯨꯕ ꯆꯥꯕ ꯑꯃꯨꯛ ꯇꯥꯔꯕ꯭ꯔꯥ"꯫ ꯑꯗꯨꯝꯅ ꯇꯣꯃꯥꯟꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯑꯄꯥꯛ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯃꯤꯡ ꯄꯟꯈ꯭ꯔꯦ, ꯆꯥꯅꯤ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ꯫ ꯑꯗꯨꯝꯅ ꯄꯥꯈꯠꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯃꯥꯟꯅ ꯑꯃꯨꯛ ꯃꯈꯨꯠꯇꯨ ꯈꯥꯎ ꯑꯗꯨꯗ ꯍꯨꯝꯖꯤꯜꯂꯨꯕꯗ ꯆꯥꯛ ꯑꯃꯨꯛ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯗ ꯇꯣꯃꯥꯟꯅ "ꯏꯍꯦ ꯉꯧꯕ, ꯅꯪ ꯑꯃꯨꯛ ꯊꯦꯡꯅꯔꯕ, ꯅꯪꯅ ꯑꯍꯨꯝ ꯁꯨꯕꯗ ꯆꯥꯕ ꯇꯥꯔꯕ꯭ꯔꯥ"꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯍꯤꯡꯆꯥꯕ ꯑꯍꯨꯝ ꯑꯗꯨ ꯇꯣꯃꯥꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ "ꯑꯩꯈꯣꯏꯕꯨ ꯆꯥꯕꯤꯒꯅꯨ" ꯍꯥꯏꯗꯨꯅ ꯀꯞꯂꯔꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯃꯥꯟꯗꯤ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯆꯥꯈ꯭ꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯣꯃꯥꯟꯅ ꯋꯥ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩ ꯍꯤꯡꯆꯥꯕ ꯑꯍꯨꯝ ꯑꯗꯨꯅ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯔꯤ꯫ ꯑꯗꯨꯒ "ꯃꯈꯣꯏꯕꯨ ꯆꯥꯕꯤꯒꯅꯨ" ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯂꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯃꯥꯟꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯇꯣꯃꯥꯟ ꯁꯅꯥꯒꯤ ꯈꯥꯎꯖꯥꯎ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯕ ꯑꯁꯤꯗ ꯍꯤꯡꯆꯥꯕ ꯑꯍꯨꯝ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯈꯤ꯫ ꯇꯣꯃꯥꯟ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯌꯨꯝꯁꯨ ꯌꯧꯔꯤ꯫ ꯃꯗꯨꯗ ꯇꯣꯃꯥꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯎꯠꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯣꯃꯥꯟ ꯃꯗꯥꯎ ꯌꯥꯔꯗꯨꯅ ꯍꯤꯡꯆꯥꯕ ꯑꯍꯨꯝꯗꯒꯤ ꯐꯪꯂꯛꯄ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯦꯗꯣ꯫ ꯃꯁꯤꯗꯒꯤ ꯇꯣꯃꯥꯟꯅ ꯃꯥꯒꯤ ꯌꯨꯝ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯐꯖꯕ ꯌꯨꯝ ꯑꯃ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯁꯥꯅꯕ ꯂꯝꯁꯨ ꯁꯦꯡꯗꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯃꯣꯡꯁꯣꯡ ꯑꯃꯗ ꯂꯝꯍꯨꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯅ "ꯍꯧꯖꯤꯛꯇꯤ ꯂꯝ ꯇꯨ ꯁꯦꯡꯗꯣꯛꯄ ꯍꯧꯔꯛꯂꯕꯅꯤꯅ ꯂꯩꯕ ꯌꯥꯔꯔꯣꯏ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯎꯃꯪ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯅ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤꯅꯣ ꯅꯨꯄꯥ, ꯑꯩꯗꯤ ꯏꯀꯨꯝ ꯏꯊꯥꯁꯨ ꯁꯨꯖꯜꯂꯛꯂꯦ, ꯏꯌꯨꯝꯁꯨ ꯊꯨꯒꯥꯏꯈ꯭ꯔꯦ, ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯏꯆꯥ ꯀꯣꯛꯀꯅꯤ" ꯍꯥꯏꯗꯨꯅ ꯍꯪꯏ꯫ ꯃꯗꯨꯗ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅ "ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ, ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯦ" ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯁꯨꯔꯨꯡ ꯃꯆꯥ ꯑꯃꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯐꯝ ꯑꯁꯤ ꯅꯪꯒꯤ ꯃꯩꯅꯤꯡ ꯀꯨꯝꯐꯝ ꯑꯣꯏꯖꯔꯣ" ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯔꯕ ꯀꯩ ꯑꯃ ꯂꯥꯛꯂꯤ꯫
ꯃꯗꯨ ꯎꯕꯗ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅ "ꯏꯁ! ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯀꯩꯒꯤ ꯃꯀꯣꯜ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯀꯝꯗꯧꯅꯤ ꯁꯤꯗꯤ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯝꯍꯨꯏ ꯑꯃꯣꯝ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯩ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯀꯣꯜ ꯃꯅꯥ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨ ꯃꯆꯥ ꯀꯣꯛꯄ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯝꯍꯨꯏ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯀꯩ ꯑꯗꯨꯅ "ꯍꯤ! ꯑꯩꯒꯤ ꯏꯀꯣꯜ ꯃꯅꯨꯡꯁꯤ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯦ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯒ "ꯍꯥꯏ, ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯀꯣꯜ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯈꯪꯗꯣꯛꯂꯒꯦ" ꯈꯜꯂꯗꯨꯅ ꯂꯨꯝꯃꯒ ꯂꯩꯔꯤ꯫ ꯃꯗꯨ ꯈꯪꯂꯕ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨ ꯇꯥꯅꯕ ꯈꯣꯟ ꯈꯔ ꯆꯥꯎꯔꯞꯅ ꯍꯥꯏꯔꯛꯏ꯫ "ꯍꯥꯏ, ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯏꯆꯥꯁꯤꯡ ꯆꯥꯅꯕ ꯀꯩ ꯑꯃꯠꯇ ꯐꯥꯔꯨꯈꯤꯒꯦ꯫ ꯃꯐꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯀꯩ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ꯫ ꯃꯥ ꯂꯥꯛꯑꯕꯗꯤ ꯑꯇꯣꯞꯄ ꯀꯩ ꯊꯤꯕ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯕꯅꯦꯕ"꯫ ꯑꯗꯨꯝꯅ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯀꯩ ꯑꯗꯨꯗꯤ ꯄꯥꯈꯠꯈꯤꯕꯅ "ꯑꯩꯕꯨ ꯆꯥꯅꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ? ꯏꯁ, ꯑꯗꯨꯗꯤ ꯑꯩ ꯆꯦꯜꯍꯧꯔꯒꯦ"꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯀꯩ ꯑꯗꯨ ꯆꯦꯟꯈ꯭ꯔꯤ꯫ ꯀꯩ ꯑꯗꯨꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯁꯑꯣꯝ ꯑꯃ ꯊꯦꯡꯅꯔꯤ꯫ ꯀꯩ ꯑꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯁꯑꯣꯝ ꯑꯗꯨꯅ ꯏꯇꯥꯎ ꯀꯩ, ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯗꯨꯛꯀꯤꯅ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯂꯤꯕ ꯑꯗꯨꯕꯣ"꯫ "ꯍꯦꯔꯥ ꯏꯇꯥꯎ ꯁꯑꯣꯝ, ꯑꯇꯩ ꯅꯠꯇꯦꯅꯦ, ꯑꯩꯒꯤ ꯏꯀꯣꯜ ꯑꯗꯨꯗ ꯁꯥ ꯃꯆꯥ ꯑꯃ ꯀꯣꯛꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯁꯥ ꯑꯗꯨꯅ ꯑꯩꯁꯦ ꯃꯆꯥꯗ ꯄꯤꯖꯒꯅꯤ ꯍꯥꯏꯍꯧꯔꯦꯅꯦ ꯏꯇꯥꯎ, ꯑꯗꯨꯒꯤ ꯑꯩ ꯀꯤꯗꯨꯅ ꯆꯦꯜꯂꯛꯂꯤꯕ ꯑꯁꯤꯅꯤ"꯫ "ꯍꯦꯔꯥ ꯏꯇꯥꯎ ꯀꯩ, ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯩ ꯌꯦꯡꯒꯦ ꯂꯥꯎꯁꯦ, ꯑꯩꯅ ꯌꯦꯡꯂꯒ ꯈꯪꯂꯅꯤ"꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯀꯩ ꯑꯃꯗꯤ ꯁꯑꯣꯝ ꯑꯗꯨ ꯀꯩꯒꯤ ꯁꯨꯂꯨꯡ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯀꯩ ꯑꯃꯗꯤ ꯁꯑꯣꯝ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯁꯑꯣꯝ ꯑꯃꯗꯤ ꯀꯩ ꯑꯗꯨ ꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯈꯣꯟ ꯈꯔ ꯆꯥꯎꯔꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ "ꯏꯇꯥꯎ ꯀꯩ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯗꯨꯕꯣ? ꯅꯪꯒꯤ ꯅꯆꯥꯒꯤ ꯏꯄꯥꯟꯗꯗꯤ ꯑꯩꯅ ꯁꯑꯣꯝ ꯑꯅꯤ ꯄꯤꯈꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯏꯄꯥꯟꯗ ꯁꯑꯣꯝ ꯑꯃꯈꯛ ꯄꯨꯔꯛꯂꯤꯕ? ꯌꯥꯔꯣꯏ ꯑꯩꯗꯤ"꯫ ꯂꯝꯍꯨꯏꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯁꯑꯣꯝ ꯑꯗꯨꯅ "ꯀꯔꯤꯅꯣ ꯏꯇꯥꯎ, ꯅꯪꯅ ꯑꯩꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤ ꯋꯥ ꯑꯣꯏꯔꯦ, ꯑꯩꯗ ꯆꯦꯟꯖꯍꯧꯔꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯑꯣꯝ ꯑꯗꯨ ꯆꯦꯟꯈ꯭ꯔꯤ꯫ ꯃꯗꯨꯗ ꯀꯩ ꯑꯗꯨꯁꯨ "ꯉꯥꯏꯈꯣꯅꯦ ꯏꯇꯥꯎ" ꯍꯥꯏꯗꯨꯅ ꯇꯥꯟꯅꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯩ ꯃꯀꯣꯜ ꯑꯗꯨ ꯂꯝꯍꯨꯏꯒꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫